Kanan laki no jing tare ne. 3 laitre. Dore nimbu za dore. 4. Oh. अच्छे से देखो इसको हमने जो मेरे बोतल से मारा ना Hi ma'am, good morning. Akoy Paru to jong magi ngasi se inudes tharu bagi pitem chalu bane bako. Jose puntra makai tare. Iskun dagi chatri mamang da iskun ngahak tang ni ko chatri mamang da chara wala chalam ne do halak paga mo dukan dage chapo chaning mandana ko chapo chage ina pineapple chawra se ne. Pau sala ghre mai dum taste phadi pharame aduna ma pongi lore. Anga hinje pi nge de di phai chawra ga ni wari se. Ado ma pineapple chaning nge dana खाइबीरे आगा थुम चाय अहाउबदी खंगिबको थुम कला नमक चायरू नचर नॉर्मल नमक तो खोगे चमन चायरू हाइने अदो कला नमक चायबीनी मा पिजरगे तंखाय अमा खाइबीबनी अदुगा तंखाय अमना थम्मे यामना कलम हेंजदबा अदेदी इकाय जबगा माना नोधागिबदगी उगलक्त्रे मंगक संगबसे उं चारिगसे Shondadi lamin bada jek laur kamera mamang da toksana da ko non thagi bada ya ga laktre manga ka jeng ni ikari ne ma ga paru ga ga na mu cha bane pineapple se khoi bani ju pajana pa ma do id hu je chaning da lak pa ga skun de halak pa ising thakchen gi bagi tangkhai am thammi khaibo ga ma thamme ba ko horen sonu koi ma am cha mina ra ga ne na tang khaibo am ta pis ka ka pija ban ma ka non the gi ba sidagi sunghan hangalaktre उने mak samje ki kai je ri ne ba sa na ma sa ri ba skun de hala iru thok pi ra ga ma tv yeng na rei ba ne ba skun jata ba dagi lore mabuk la mi ta hai tv yeng na ma mabuk yam lam phone lai ye gi sam paru tam tam cha ja horani matam tam na mon sa ni ma di kana lau no hang de chak cha ba khutta ba mani mapa su ai su paru su sonu su dum ya ke ba kana lau no de tap tam na mole phone lai phone lau khalu ge ma gi orang mani skun gi hala ba kai na ngak ta gi to bu mal matam tam cha ja ran aina tanghai si ma horen dada ka ginjana ba ina thamaga hijik ta lere mo ngona aduga charo ra ine tig tanghai am chat khaibo gam chik that lora ge ngona chara ge ro kati that pe re se thagoi ma da suyong ne phone wari sana halak pada chikai ramaga charo ra kai so ngai amuk Hojise pung baru budi tadri mem sabri na kangsoi jage aina yandem si suko leibak ta thaba sina khoina hana yum da ka thaba si de wang mane ba yandem mo se chaw mane si de leibak khaji ta paru su karen khidana sagala ba karen mulle matha kare ema ado yandem se koi gi ke haini wang bodu di oide ba kamde khan le de chaw ka da maka sing se aina thadat laga ngasi de kangsoi cha tho ge na tawba ai yandem kangsoi se na haure si da ko koi gi kole hawai do rajma tingaga anoba do apchal ba se ade khame sin bi ani gumba ga soijal laga ne ai yandem kangsoi se phajana hawe iron basu dum hawi dum din ate da dum hawe ado su ngasi de kangsoi thong ane ne yandem se adu ga hangam chara maya mama hawgale adu chara haigedra pambi budi khara su thari ba ko ado maya mama hawba se chara si su jum cha thok ta ditin hulani dugai magi masa haigedra pambi do kan laura ni ba ko aduna aina yandem mama kangsoi tawraga chana motor tingam bani hangam siga ngaura cha thoke hangam se thong babudi di ngauna dum chaninge ba ko manam nungsi ba ado yandem se ina makha ta ba ge de no ina len thoe sumai na tawradi pambi se wang khala ka da di khangde mayam chong thorok pa sing se kang na su mangchel le ba ado aina magi makka se ahum te dum thamme makha tarak pa ngi loi len thok pa loi ne lo thwe o ni akhoi hum ta ni na khatang mahi alu ma hapchalaga ne
ꯑꯗꯨꯝ ꯌꯦꯟꯗꯦꯝ ꯈꯥꯃꯦꯟꯁꯤꯟꯕꯤꯁꯨ ꯍꯥꯞꯄꯛꯀꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯌꯦꯟꯗꯦꯝꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯄꯣꯠ ꯇꯧꯔꯝꯅꯤ ꯍꯥꯎꯋꯦꯕ ꯑꯗꯣ ꯑꯣꯅꯤ ꯃꯅꯥꯅ ꯍꯦꯟꯅ ꯌꯥꯝ ꯌꯦꯡꯉꯨ ꯃꯅꯥꯁꯤꯁꯨ ꯑꯗꯨꯝ ꯕꯣꯔꯥꯗꯤ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯉꯧꯒꯗꯕ ꯂꯩꯕꯅꯤꯅ ꯍꯨꯟꯖꯦꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯆꯔꯥ ꯍꯪꯒꯥꯝ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨ ꯊꯥꯗꯣꯛꯇꯕ ꯍꯪꯒꯥꯝ ꯅꯠꯇꯅꯦꯕ ꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯏꯁꯦ ꯃꯔꯨ ꯇꯥꯍꯧꯕꯒꯤꯅꯦꯕ ꯃꯃꯥꯡ ꯏꯪꯊꯝꯊꯥꯗ ꯊꯥꯈꯤꯕꯩ ꯍꯧꯖꯤꯛꯇꯤ ꯁꯥꯔꯦꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯤꯡꯁꯦ ꯀꯨꯏꯅ ꯊꯝꯖꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯟ ꯂꯥꯎꯔꯒ ꯍꯥꯎꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥꯒꯤꯗꯤ ꯉꯥꯎꯖꯔꯤꯅꯦ ꯍꯪꯒꯥꯝ ꯍꯥꯏꯁꯦ ꯊꯝꯃꯨ ꯃꯥ ꯂꯥꯛꯑꯒ ꯆꯥꯅꯤ ꯑꯩ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯃꯕꯨꯗꯤ ꯊꯥꯔꯦꯕ ꯁꯣꯝꯗ ꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯌꯥꯝꯅꯁꯨ ꯊꯥꯐꯝ ꯂꯩꯇꯦ ꯂꯩꯕꯥꯛꯁꯨ ꯋꯥꯕꯅꯤꯅ ꯁꯤꯒꯨꯝꯕ ꯀꯔꯤ ꯄꯇꯥꯁꯦ ꯑꯊꯥꯅꯅ ꯊꯥꯔꯗꯦꯕ ꯑꯣꯏꯗꯦ ꯑꯗꯣ ꯄꯥꯝꯕꯤ ꯑꯍꯨꯝꯈꯛ ꯌꯥꯝ ꯐꯖꯅ ꯀꯔꯤꯅꯣ ꯆꯥꯔꯥꯁꯨ ꯊꯥꯈꯤꯕꯁꯨ ꯅꯠꯇꯦ ꯃꯔꯨꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯍꯧꯔꯛꯏꯅꯣꯈꯪꯗꯦ ꯑꯩꯅ ꯑꯃꯨꯛꯀ ꯑꯁꯤꯅ ꯃꯌꯥꯡꯕꯨꯇꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯄꯥꯝꯕꯤꯁꯦ ꯍꯧꯔꯛꯏꯁꯦ ꯑꯪꯒꯥꯝ ꯆꯥꯔꯥꯁꯦ ꯑꯁꯤꯁꯦ ꯂꯤꯁꯜꯂꯛꯑꯦꯕ ꯃꯅꯥꯁꯤꯡꯗꯣ ꯉꯧꯊꯣꯛꯑ ꯆꯥꯊꯣꯛꯀꯦ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯆꯥꯔꯒꯦꯅ ꯉꯁꯤꯗꯤ ꯐꯨꯛꯇꯠꯄꯅꯦ ꯑꯗꯣ ꯀꯔꯤ ꯄꯇꯥꯁꯦ ꯑꯩꯅ ꯁꯠꯇꯤꯁꯒꯗ ꯂꯩꯔꯝꯕ ꯃꯇꯝꯗꯗꯤꯀꯣ ꯏꯁꯥꯏ ꯀ꯭ꯋꯥꯇꯔꯅꯤꯅ ꯃꯃꯥꯡꯗꯨꯗ ꯁꯨꯃꯥꯡꯁꯨ ꯑꯗꯨꯝ ꯐꯪꯉꯦꯕ ꯑꯗꯨꯒ ꯊꯥꯕꯅꯤ ꯑꯗꯨꯗꯣ ꯐꯖꯅ ꯑꯣꯏꯈꯠꯂꯛꯑꯒ ꯑꯗꯨꯝ ꯑꯩꯅ ꯏꯆꯦ ꯑꯃ ꯃꯩꯇꯩ ꯑꯃꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯦꯕ ꯏꯆꯦꯗ ꯄꯨꯈ꯭ꯔꯦ ꯑꯗꯣ ꯒꯣꯋꯥꯗ ꯊꯥꯔꯝꯃꯤ ꯑꯣꯏꯗꯦ ꯑꯗꯣ ꯍꯟꯗꯛꯇꯤꯁꯦ ꯊꯥꯕꯁꯦ ꯑꯣꯏꯔꯦ ꯊꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯊꯟꯇ ꯆꯣꯡꯈꯠꯂꯛꯄꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔꯁꯨ ꯍꯦꯛꯑꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯁꯨ ꯃꯔꯥꯡꯉꯦ ꯂꯣꯏꯅ ꯊꯥꯗꯜꯂꯝꯃꯕ ꯑꯩꯅ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯀꯟꯅ ꯁꯥꯗꯣꯔꯛꯑꯦ ꯑꯃꯨꯛ ꯃꯪꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯛꯏ ꯑꯗꯨꯒ ꯁꯤꯗ ꯃꯥꯅ ꯎꯔꯗꯤ ꯑꯩ ꯍꯪꯒꯥꯝ ꯆꯥꯊꯣꯛꯑꯕ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯥꯕꯁꯦ ꯑꯩꯅ ꯄꯥꯝꯕꯤ 4-5 ꯑꯃꯗꯤ ꯊꯥꯔꯤꯁꯤꯅ ꯀꯥꯔꯣꯟꯁꯦ ꯑꯩꯅ ꯃꯔꯤ ꯆꯠꯅꯕ ꯑꯩꯅ ꯁꯤꯗ ꯄꯨꯔꯛꯄꯅꯤ ꯀꯥꯔꯣꯟ ꯑꯈꯥꯕꯤꯅꯤ ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯁꯤꯗ ꯑꯩꯅ ꯈꯔꯅꯤ ꯃꯃꯥꯡꯗ ꯊꯥꯈꯤꯕꯗꯨꯅꯤ ꯁꯤꯁꯦ ꯑꯃꯁꯤꯗꯤ ꯃꯃꯥꯡ ꯊꯥꯈꯤꯕꯗꯣ ꯆꯥꯎꯔꯦ ꯑꯗꯨꯒ ꯌꯥꯏꯅꯥ ꯃꯅꯥꯁꯨ ꯐꯖꯔꯛꯑꯦ ꯍꯪꯒꯥꯝꯁꯦ ꯄꯥꯝꯕꯤ ꯑꯩꯒꯤꯁꯦ 5ꯈꯛ ꯑꯣꯏꯔꯦ 5ꯁꯦ ꯑꯗꯨꯝ ꯃꯥꯅ ꯆꯥꯔꯥꯁꯦ ꯀꯩꯅꯣ ꯇꯧꯔꯁꯨꯕ ꯆꯥꯊꯣꯛꯑꯕ ꯍꯪꯉꯁꯨ ꯑꯩꯅ ꯊꯥꯕꯤꯔꯤꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯍꯪꯒꯥꯝ ꯍꯥꯏꯕꯁꯦ ꯐꯖꯅ ꯄꯥꯝꯃꯦ ꯑꯩꯈꯣꯏꯇꯕꯨ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯥꯕꯨꯗꯤ ꯆꯥꯕꯀꯣ ꯍꯦꯟꯅ ꯄꯥꯝꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯍꯪꯒꯥꯝꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯟꯅꯪꯅꯦ ꯂꯣꯏꯅ ꯀꯪꯁꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯡ ꯇꯣꯟꯅ ꯄꯩꯅ ꯂꯩꯔꯦ ꯄꯥꯝꯃꯨꯕꯀꯣ ꯂꯪꯁꯤꯛꯇꯅ ꯐꯨꯒ ꯂꯪꯁꯦꯡꯕꯁꯨ ꯈꯥꯏꯕꯣꯛ ꯑꯃꯅꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯁꯤꯅꯤ ꯐꯖꯔꯛꯏ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯐꯖꯕ ꯑꯃꯒꯁꯨ ꯄꯥꯜꯂꯝꯃꯦ ꯉꯁꯪ ꯉꯥꯡꯕ ꯑꯃ ꯑꯗꯨꯒ ꯊꯣꯡꯅꯕ ꯇꯧꯔꯅꯤ 12 ꯇꯥꯗꯣꯔꯦ ꯁꯣꯅꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯨ ꯄꯤꯔꯛꯇꯧꯔꯕꯅꯤ나 ꯄꯨꯡ 1ꯒ ꯃꯤꯅꯤꯠ 10 ꯍꯥꯏꯗꯤ ꯈꯔ ꯉꯟꯈꯠꯂꯕ ꯑꯗꯨ ꯀꯣꯜꯍꯋꯥꯏ ꯃꯔꯨꯅꯤ ꯁꯤꯅ ꯑꯩꯅ ꯇꯤꯡꯒ ꯊꯝꯃꯝꯕꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯍꯥꯞꯀꯦ ꯍꯥꯏꯅ ꯁꯦꯝꯗꯣꯛꯑꯦ ꯑꯩꯒꯤ ꯑꯥꯂꯨ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯉꯅꯤ ꯁꯨꯃꯥꯏꯅ ꯇꯣꯃꯦꯇꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅ ꯌꯦꯟꯗꯦꯝ ꯈꯪꯗꯦ ꯃꯤꯅꯗꯤꯀꯣ ꯊꯥꯎ ꯃꯌꯥꯝꯒꯤ ꯈꯜꯂꯝꯗꯣꯏꯁꯦ ꯈꯔ ꯑꯃꯅ ꯊꯥꯎꯗ ꯆꯥꯜꯂꯦꯅ ꯈꯔ ꯑꯃꯅ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯁꯦ ꯀꯩꯗꯧꯐꯥꯎ ꯆꯥꯏꯅꯣ ꯀꯥꯏ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯁꯦꯡꯕꯒꯤ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯣꯏꯔꯗꯤꯀꯣ ꯆꯥꯛꯁꯦ ꯍꯥꯎꯔꯗꯕꯨ ꯑꯣꯏ ꯈꯜꯂꯦ ꯑꯗꯩꯗꯤ ꯍꯥꯎꯔꯅꯤ ꯌꯦꯟꯗꯦꯝ ꯈꯪꯗꯦ ꯁꯧꯒ꯭ꯔꯤ ꯈꯪꯗꯦ ꯀꯥꯡꯁꯣꯏ ꯃꯅꯥ ꯇꯥꯕꯤꯒꯤꯇ ꯑꯣꯏꯔꯁꯨꯀꯣ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯁꯤꯅ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯅꯤ ꯁꯤꯇꯤ 2 ꯀꯥꯝꯃꯒ ꯊꯥꯡꯊꯔꯦ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯍꯪꯒꯥꯝꯗꯤ ꯄꯠꯊꯈ꯭ꯔꯕꯅꯤꯅ ꯌꯥꯎꯗ꯭ꯔꯦ ꯃꯣꯇꯣꯔ ꯆꯅꯥ ꯉꯧꯕ ꯑꯣꯏꯅ ꯇꯧꯔꯦ ꯌꯦꯡꯉꯣꯅꯦ ꯐꯖꯅ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯑꯉꯧꯕꯁꯤꯁꯨ ꯀꯥꯡꯉꯧꯁꯤꯅꯦ ꯃꯣꯇꯣꯔ ꯆꯅꯥ ꯑꯥꯂꯨ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯍꯪꯒꯥꯝꯒ ꯇꯧꯕꯅꯤ ꯂꯣꯏꯔꯦꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯑꯗꯨꯒ ꯁꯣꯅꯨ ꯂꯥꯛꯑꯒ ꯆꯥꯅꯕ ꯇꯧꯔꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯠꯂꯤ ꯁꯣꯅꯨ ꯂꯥꯛꯀꯗꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯅꯔꯤꯉꯩꯗ ꯏꯆꯦꯒꯤ ꯐꯅꯦꯛꯁꯦ ꯇꯥꯏꯕꯤꯒꯦ ꯇꯧꯕꯅꯤ ꯏꯆꯦꯁꯦ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯁꯦ ꯑꯗꯨꯝ ꯄꯤꯔꯛꯑꯅꯦꯕ ꯑꯗꯨꯝ ꯃꯥ ꯌꯨꯝꯗ ꯆꯠꯇꯣꯏꯅꯤꯅ ꯐꯅꯦꯛꯁꯦ ꯁꯦꯠꯇꯣꯏꯔꯥ ꯈꯪꯗꯦ ꯇꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯂꯩ ꯀꯛꯊꯠꯀꯦ ꯇꯧꯕ ꯑꯩꯅ ꯈꯔ ꯁꯥꯡꯕꯀꯣ ꯁꯦꯝꯕꯤꯒꯦ ꯇꯧꯕ ꯑꯩꯒꯤ ꯃꯦꯆꯤꯟ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯗꯦ ꯃꯦꯆꯤꯟꯒꯤ ꯄꯣꯠꯁꯦ ꯂꯧꯊꯣꯛ सानꯕꯩ ꯃꯈꯨꯝꯒ मांग्रे होंगने अदो ऑरेंज कलर सिगीदी ऐने फीगा मत ताइजेगिद्रिबनिना ऑरेंज कलर से गी लंग सिबो मत लेरमद्रे तविसा संबगी सिदी संबसिदी लेरमे ऑरेंज कलर का सिदी अखोइना अदुम याकपगी पामदबगी वारिनेबा अदो फिजमगी लंगनिना को सब्जे अखोगी कय लंगजम अंगी फनेंगना हयंगदे कोकथरकपदा असिनाबुदी याकपसिनाबुदी फबा अदो अदुम असंगबसिनादी इंगेंग लावरे सिगिदी मचू लेरबनिना असि हाना ताइथोगे अदुगा ऑरेंज कलर सिदी अदुम फनिक सिदी अंगौबनसु ताइनागुमदे तौमने आइदे अदुम कलर कलर ना ताइबना फजेयदना
ꯑꯗꯨꯝ ꯀꯂꯔꯁꯤꯗ ꯊꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯪꯕꯁꯦ ꯍꯥꯟꯅ ꯇꯥꯏꯊꯣꯛꯑꯒꯦ ꯑꯗꯨꯒ ꯃꯄꯥꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯀꯛꯑꯒ ꯁꯦꯝꯕꯤ ꯀꯨꯏꯔꯦ ꯃꯥꯏ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯀꯩꯅꯣ ꯂꯩꯔꯛꯈꯤꯕ ꯃꯇꯣꯟꯁꯦ ꯀꯛꯀꯦ ꯍꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯕꯨ ꯐꯤ ꯈꯔꯁꯨ ꯇꯥꯏꯒꯗꯕ ꯂꯩꯕꯅꯦ ꯑꯩꯁꯦ ꯇꯟꯕ ꯁꯥꯒ ꯁꯥꯔꯛꯑꯗꯤꯕ ꯇꯟꯕꯗ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯄꯤꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯇꯞꯅ ꯇꯥꯏꯒꯗꯕ ꯐꯤ ꯈꯔꯕꯨꯗꯤ ꯂꯩ ꯇꯥꯏꯔꯅꯤ ꯑꯩꯅ ꯇꯣꯞ ꯑꯃꯒꯁꯨ ꯇꯨꯅꯤꯡꯕ ꯃꯤꯒꯤꯗꯤ ꯇꯨꯗꯦꯗ ꯑꯩꯒꯤ ꯏꯁꯥꯒꯤꯗ ꯑꯗꯨꯝ ꯃꯥꯟꯅꯕ ꯑꯗꯨꯝ ꯇꯨꯕꯅꯦ ꯆꯥꯛꯇꯤ ꯀꯥꯡꯁꯣꯏ ꯑꯣꯏꯔꯕꯅꯤꯅꯀꯣ ꯁꯥꯅ ꯄꯨꯂꯞ ꯆꯥꯗꯤ ꯆꯥꯅꯤꯡꯉꯦ ꯑꯩꯁꯦ ꯐꯅꯦꯛ ꯑꯁꯪꯕꯁꯦ ꯇꯥꯏꯊꯣꯛꯑꯒ ꯆꯥꯊꯣꯛꯑꯁꯤꯔ ꯀꯩꯅꯣꯁꯨ ꯅꯨꯡꯉꯥꯏꯕ ꯁꯣꯅꯨ ꯅꯨꯡꯇꯤ ꯉꯥꯏꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥ ꯉꯥꯏꯔ ꯑꯗꯨꯝ ꯄꯨꯟ ꯆꯥꯕꯅꯤꯅ ꯑꯩꯈꯣꯏ ꯄꯔꯨꯁꯨ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯕꯅꯤꯅ ꯆꯥꯅꯤꯡꯉ ꯃꯥꯜꯂꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯅꯨꯁꯦ ꯉꯥꯛꯇꯪ ꯂꯩꯔꯕꯨꯗꯤ ꯂꯥꯛꯑꯅꯤ ꯄꯔꯨꯅ ꯌꯥꯝꯃꯟꯗꯗꯅ ꯆꯥꯛꯁꯦ ꯆꯥꯎꯔꯒꯦ ꯑꯩꯁꯨ ꯆꯥꯅꯤꯡꯉꯕ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯑꯣꯏꯔꯝꯃꯗꯤꯀꯣ ꯌꯥꯝ ꯈꯜꯂꯣꯏꯗꯕ ꯀꯥꯡꯁꯣꯏ ꯑꯣꯏꯔꯗꯤ ꯍꯥꯎꯕꯩꯅ ꯍꯥꯟꯅ ꯆꯥꯎꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯁꯣꯅꯨꯁꯨ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯗꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯁꯨꯇꯤꯗꯤ 1:10ꯗ ꯑꯣꯏꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯄꯗ ꯃꯥꯁꯦ ꯁꯥꯏꯀꯜ ꯊꯧꯔ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯛꯄꯤꯔ ꯀꯩꯗꯧꯅꯣ ꯑꯗꯨꯝ ꯊꯦꯡꯕ ꯑꯗꯨꯅ ꯉꯥꯛꯇꯪ ꯉꯥꯏꯅꯔꯕꯨꯗꯤ ꯄꯨꯟ ꯆꯥꯃꯤꯟꯅꯕ ꯌꯥꯕꯗꯣ ꯄꯔꯨꯅꯒ ꯅꯪꯁꯜꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯆꯥꯅꯤꯡꯕꯒ ꯆꯥꯊꯣꯛꯑꯦ ꯁꯣꯅꯨꯁꯨ ꯍꯧꯖꯤꯛ ꯍꯜꯂꯛꯑꯒ ꯆꯥꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯐꯤꯁꯨ ꯇꯥꯏꯕ ꯂꯣꯏꯔꯦ ꯁꯣꯅꯨꯁꯨ ꯍꯧꯖꯤꯛ ꯇ꯭ꯋꯤꯁꯟꯗꯒꯤ ꯍꯜꯂꯛꯑꯦꯕꯀꯣ ꯇ꯭ꯋꯤꯁꯟꯁꯨ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯜꯂꯒ ꯃꯥꯅ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕ ꯒꯦꯝ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗ ꯄꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯑꯗꯣ ꯁꯥꯟꯅꯔꯛꯑꯒ ꯌꯦꯡꯍꯜꯂꯒꯦ ꯁꯣꯅꯨꯅ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯔꯣꯅꯦ ꯒꯦꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ डाइस की गेम सुमा सीधा 1 2 3 इरानी दुबई डाइस ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯐꯣꯟ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯃꯗꯤ ꯄꯣꯔꯛꯑꯦꯀꯣ ꯃꯥꯅ ꯁꯥꯟꯅꯒꯗꯕ ꯒꯦꯝꯁꯦ ꯔꯤꯜꯁꯇ ꯌꯦꯡꯉꯒꯅꯦꯕ ꯇꯧꯁꯦꯀꯣ ꯁꯨꯃꯥꯏꯅ ꯄꯔꯨꯅ ꯑꯃꯨꯛ ꯅꯝꯃꯒ ꯁꯤꯒꯤ ꯅꯝꯕꯔ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏ ꯂꯨꯗꯨꯔ ꯀꯩꯅꯣ ꯁꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯥꯏꯅꯦ ꯁꯤ ꯑꯩ ꯒꯦꯝ डाइसनी सीना मोबाइल पे थोपा ꯃꯣꯕꯥꯏꯜꯗ ꯊꯣꯛꯄꯅꯦꯀꯣ ꯑꯩꯁꯨ ꯄꯔꯨꯅ ꯁꯨꯃꯥꯏꯅ ꯅꯝꯕꯗ 4 ꯊꯣꯛꯂꯛꯑꯕ 4ꯗ ꯀꯔꯤ ꯇꯥꯕ ꯆꯥꯗꯣꯏꯕ ꯑꯗꯨꯒ ꯑꯩꯗꯤ ꯗꯗꯥꯅ ꯑꯃꯨꯛ ꯁꯣꯅꯨꯅ ꯑꯃꯨꯛ ꯅꯝꯃꯨꯕꯗ 6ꯀ ꯇꯥꯔꯛꯑꯦ 6 ꯇꯥꯕ ꯃꯐꯝꯗꯨꯗ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯂꯩꯕꯗꯣ ꯈꯪꯗꯦ ꯄꯅꯤꯁꯃꯦꯟ ꯂꯩꯕ ꯈꯪꯗꯦ ꯍꯧꯖꯤꯛ ꯗꯣꯒꯤ ꯅꯝꯕꯔ ꯏꯃꯥ ꯆꯤꯡꯉꯒꯦ ꯑꯩꯁꯦ ꯑꯩꯒꯤ ꯄꯩꯔꯦ 2 3 4 5 6 7 ꯕꯣꯇꯜꯒ 8 ꯕꯣꯇꯜ ꯄꯅꯤꯁꯃꯦꯟ ꯂꯩꯔꯦ ꯅꯤꯝꯕꯨ ꯄꯅꯤꯁꯃꯦꯟ ꯂꯩꯔꯦ ꯑꯗꯨꯒ ꯅꯤꯝ ꯃꯅꯥꯁꯨ ꯆꯥꯗꯣꯏꯅꯤ ꯀꯅꯥꯅꯣ ꯄꯅꯤꯁꯃꯦꯟ ꯇꯥꯗꯣꯏꯁꯦ ꯑꯗꯨꯒ ꯆꯥꯅꯕꯩ ꯄꯣꯠꯅꯁꯦ ꯂꯩꯀꯣ ꯃꯦꯒꯤꯗꯤ ꯍꯧꯗ꯭ꯔꯦ ꯌꯦꯄꯤꯗꯤ ꯍꯧꯗ꯭ꯔꯦ ꯅꯨꯗꯜꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯛꯑꯒꯦꯀꯣ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯀꯩꯅꯣ ꯊꯣꯡꯉ ꯄꯤꯖꯗꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯗ꯭ꯔꯦꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ 1 2 3 4 5 6 7 8 ꯅꯣꯡꯃ ꯌꯥꯗꯦ ꯑꯗꯣ ꯀꯩꯀꯩ ꯊꯝꯁꯤꯒꯦ 1ꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ 1ꯗ ꯅꯤꯝꯕꯨ ꯊꯝꯃꯨꯔꯣ ꯈꯥꯏꯅꯤ ꯊꯝꯃꯣ 1ꯗ ꯁꯤꯁꯦ ꯈꯥꯏꯔꯒ ꯄꯤꯖꯗꯣꯔꯤꯅꯤ ꯑꯍꯥꯎꯕ ꯊꯝꯃꯣ 2ꯗ ꯊꯝꯃꯣ 3ꯗ ꯄꯔꯨꯗ ꯀꯔꯤ ꯊꯝꯅꯤꯡꯉꯤꯕ ꯍꯥꯏꯔꯛꯑꯣꯁꯦ 3 ꯑꯣꯔꯤꯑꯣ 4ꯗ ꯄꯅꯤꯁꯃꯦꯟ ꯂꯩꯔꯦ ꯀꯩꯅꯣ ꯕꯣꯇꯜ ꯐꯨꯅꯗꯣꯏꯅꯤ ꯁꯤ ꯇꯥꯔꯛ 4 ꯇꯥꯔꯛꯄꯗꯨꯅ ꯄꯔꯨꯅ ꯇꯥꯔꯗꯤ ꯗꯗꯥꯗ ꯐꯨꯗꯣꯏꯕ ꯄꯔꯨ ꯇꯥꯔꯗꯤ ꯗꯗꯥꯅ ꯐꯨꯗꯣꯏꯕ ꯑꯗꯨꯒ 6ꯁꯤꯅ 9 ꯀꯩꯅꯣ 7 ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯧꯖꯤꯛ ꯁꯣꯝꯗ ꯃꯣꯏ ꯑꯅꯤ ꯁꯥꯟꯅꯗꯣꯏꯅꯤ ꯒꯦꯝꯁꯦ ꯑꯗꯣ ꯅꯝꯕꯔ ꯊꯣꯛꯂꯛꯄꯗ 1 ꯊꯣꯛꯂꯛꯄꯗꯨꯅ 1 ꯅꯤꯝꯕꯨ ꯆꯥꯔꯦ 2 ꯊꯣꯛꯂꯛꯄꯗꯨꯅ ꯆꯣꯀꯣꯄꯥꯏ ꯆꯥꯔꯦ 3 ꯊꯣꯛꯂꯛꯄꯗꯨꯅ ꯑꯣꯔꯤꯑꯣ ꯆꯥꯔꯦ 4 ꯊꯣꯛꯂꯛꯄꯗꯨꯅ ꯕꯣꯇꯜ ꯆꯥꯔꯦ
5 थोलकपदुना neem चारे 6 थोलकपदुना मच चारे 7 थोलकपदुना yipi थोंगा पिजरने वीडियो दा पिज्जा देना थोड़ा वीडियो दा पिज्जा देना पिज्जा देने अदुगा 8 ना करिनो केक से हराउदा लोइरे गेम सानानिंगबदो मोयनिगी को येंगसे मोयनिगी कायना तौबा हजिसे खरगा ममक तोरे करी eina cameraman हाना yung masuk ke हाना sekarang. isun paper scissors tau Hah? isun paper Stone paper scissors. Kana kana hana tahu begini mau ini Paru sonu. paper scissors stone paper scissors ayah apa Sonu na hana tahu. Four. Oh. Four sih kali tare. Woi mah Paru gali tapi fu deh ni. Ayah. Amu hodi four tare di loy deh punishment loy kere. Paru tahu lah. Dah punishment phang kere han pada. Jam nungai ba game ni sih deh. Four Paru phang deh. One. Aku kau dibuka api ke? As Paru harau pada loy deh. Dah nimbu jadore, nimbu jadore. Kagak lagi si pura di pijak roy ke apa? Pas. Nang pijak dah. Punishment sih. Ama kata ngai ni Paru phangau dah pura keno dah oi phangau. पूरा खाऊंगा ना इसको पूरा खाना Cara. Hasil kan ah, mula mah. Aina lebu khai ring eda, mula mah. करो Bawa tahu rom, Paru. 8 8. Wow, Paru cake khang re. Paru daw ja re. As. अभी के लिए थोड़ा कम खाओ Cara. Paru apa price bang re. As. Dah tahu rom. Ya no. 1 2 3 4 7 gay no. Yippee. Dah yippee bang re Paru yippee ja bang rồi. Yippee lâu rồi. Cô đã thùng ra thì 4 lịch tre 8 lịch tre baru tahu 4 is baru ये 4 ta tai 1 lịch tre 3 is baru daw ja re Paru mau bata phang ta isi Paru harau jadi yang Paru 5 ta di mama nungai neem patta sa de mi Paru अभी हम चीटिंग नहीं है हाँ तो आप भी खाओ ना अपना तो सोनू तो 1 lấy tre Paru na sa pota ba phong ba 6 much phong gare Paru Sono daw ya 1 Asik kanan lagi no jing ta re ne 3 lấy tre 5 Oh my god, dada loy ne bottle lahan bachai nimbu ne punishment ahung gak basi di paru laki bui ta re sidi sanu ka du ba ama kak shai ro nang na puthok pa game ni गेम में तो तू जीता था ना एक दिन और मैं रोया था खाने ama cha da rồi punishment ni nang na tau cha de du ka paru gi lagi cake am cha ba yani cha ro इसिंग पानी लेके थोड़ा Paru na ising pubili cara Ni ama चाह रहा है as Paru na sai ba lep ta ba aduga sonu na punishment gi ngahak rest charu re hoji kana gi lucky hoi dui ba tu se
Choco pie. Taradi PM cha phang dore. मेरे को भी देना है Tu. Dada phang gre ye, dada ngam gre. But aina acha pochi kya no thamba se 5 thami mare ko. Aduga 3 mana punishment thamane sonu na phangre. Sonu ge bu yipi ga aduga choco pie ga phange. Paru gi na sonda oreo cake much. Wow. Dada di pije sudra nang di pije de dada. Pije da pije. Adi ngam ba ina kana na jam na sa ba phang ba ja paru na kana kra ta wise. Dada ne loi na ka dada ne bottle su phange, neem su phange, gai ene nimbu su phange ina paru je ta neem ma na phanga di nungai ga da ne khan ma je. Ye pi thong a ge doi di. Si lo salo. Noi ni si lo salo dam dam. Ha? Nang pije ro nang si phangi nang su cha lai. Chalo suno se ma thak thang lu ro. Ha bi ra ge se. Ye pi ho bi ra ge. Si cha di neem su bottle su di lebu su sa phangam na ye pi haw na mu thong bi ra ge. Si um phangam nu ne parum phangam ni. इसको खाना था मैंने जो Yipi, kuide cha da ba Maggi de budi yipi sina haw budi hel. Ai thong loi le duga paru gi khai do ge paru ja huran hona ni ngi ba ma pi ja roi da mare na. Adu ma gi hana khai do ge gi kai do ying che ba. Aga sonu hana pi ja paru huran ra je nge paru cha ba phang moi. Dada gi. Dada ngam ba gi. भाई ये मैगी चार गए देखो अच्छे से देखो इसको हमने जो मेरे को बोतल से मारा था ना बहुत टेस्टी Paru matin jo lam da nang ne. नहीं खाया तो खाओ ना खा लो Se. ज्यादा क्या रहा था क्यों बोल रहा Cha. Noodles ke se moi na akoi yam tang na phang ja ba gi ko. Halo po. Game nungai po. Paru di dau ja le. Kai me punishment phang au da ba. Ado me am ngasi gi de video she matang sida lo shanjage mathagi video da muk thingnas. बार बार मैं गेम से मंगा रहे कोई ये वीडियो से मंगाया थी लाइक सब्सक्राइब Paru bai hai dra bo cha abada ma phangar dai khalam bane ba bai se. Hello bai. Ai ma. Bye.